ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯝꯕ, ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯃꯛꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯈꯝꯕꯅ, "ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ? ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯅꯪꯁꯨ ꯅꯆꯥꯁꯤꯡꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ." "ꯍꯣꯏ ꯃꯄꯥ, ꯃꯅꯤꯡꯒꯤ ꯏꯆꯦ ꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯝꯕꯅꯤꯀꯣ." "ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯂꯥꯛꯑꯝꯃꯤꯕꯣ? ꯀꯔꯤ ꯍꯥꯏꯔꯝꯃꯤꯕꯅꯣ?" "ꯃꯈꯣꯏꯒꯤ ꯇꯥꯗꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ. ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯅ ꯁꯦꯜ ꯈꯖꯤꯛꯇ ꯂꯩꯒꯗ꯭ꯔꯥꯅ ꯍꯪꯉꯝꯕꯅꯤ." "ꯁꯦꯜꯁꯤꯕꯨ ꯉꯥꯏꯈꯣ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦ?" "ꯁꯦꯜꯗꯤ ꯐꯪꯗ꯭ꯔꯤ, ꯑꯗꯣ ꯑꯩ ꯃꯄꯥꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦꯅ ꯍꯥꯏꯈꯤꯕꯅꯤ. ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯝꯖꯤꯟꯖꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯣ ꯈꯔꯒ ꯂꯩꯒꯗ꯭ꯔꯣ?" "ꯈꯔꯕꯨꯗꯤ ꯂꯩꯔꯝꯒꯅꯤ. ꯅꯪꯅ ꯅꯍꯥꯟ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯃꯅꯥꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ. ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯕꯤꯁꯤ ꯍꯥꯏꯕꯗꯨꯗ ꯈꯔꯗꯣ ꯊꯝꯖꯤꯟꯕꯅꯤ. ꯑꯗꯨꯗꯤ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯕ? ꯃꯣꯏꯕꯨ ꯑꯇꯣꯞꯄꯗꯒꯗꯤ ꯍꯪꯂꯨꯔꯕ ꯖꯥꯠꯂꯣ?" "ꯍꯪꯕ ꯌꯥꯕ ꯍꯪꯂ ꯃꯥꯜꯂꯦꯗ. ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯄꯤꯔꯛꯇ꯭ꯔꯕ ꯖꯥꯠꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯅ ꯂꯧꯈꯤꯗꯣꯏꯁꯦ ꯑꯃꯨꯛ ꯁꯨꯛꯄꯤ ꯄꯤꯔꯛꯑꯣꯏꯗꯣꯏꯅꯤ. ꯃꯗꯨꯗ ꯊꯧꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." "ꯑꯗꯣ ꯃꯄꯥ, ꯁꯅꯥꯗꯨꯗꯤ ꯀꯣꯟꯅ ꯂꯩꯔꯕ ꯃꯇꯝꯗ ꯏꯆꯥꯒꯤ ꯁꯥꯕꯤꯔꯁꯨ ꯌꯥꯏ. ꯑꯅꯥ ꯑꯌꯦꯛꯀꯤ ꯍꯪꯂꯛꯄꯅꯤꯅ ꯈꯔꯗꯤ ꯄꯤꯅꯤꯡꯕ. ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯗꯧꯔꯤꯕꯁꯦ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯀꯟꯕ ꯉꯝꯕꯁꯨ ꯌꯥꯔꯤꯕꯅꯤ. ꯁꯦꯜꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯇꯥꯜꯂꯁꯨ ꯐꯪꯕ ꯄꯣꯠꯅꯤ." "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯨ ꯑꯗꯥ ꯊꯤꯕꯤꯔꯅꯨꯁꯦ. ꯑꯔꯩꯕ ꯈꯔ ꯄꯤꯔꯁꯦ. ꯇꯥꯗꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ. ꯑꯗꯨꯒ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯗ ꯄꯤꯕꯁꯤꯁꯨꯅꯦ ꯁꯤꯡꯉꯛꯀꯅꯤ ꯀꯩꯅꯣ, ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯔꯁꯨ." "ꯅꯠꯇꯦ, ꯇꯥ ꯁꯥꯖꯧꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯒꯦ? ꯈꯔ ꯀꯟꯅ ꯉꯝꯗꯕ ꯃꯥꯜꯂꯤ ꯏꯆꯦꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯣ." "ꯌꯥꯔꯣꯏꯅꯤ, ꯅꯥꯅꯤꯅꯤ. ꯅꯣꯡ ꯉꯥꯟꯕꯒ ꯌꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ. ꯃꯊꯟꯇ ꯊꯛꯇꯅ ꯆꯥꯗꯅ ꯉꯥꯎꯗꯅ ꯅꯨꯡꯉꯥꯏꯔꯨꯔꯕꯅꯤꯅ ꯃꯍꯩꯅ ꯃꯇꯨ ꯃꯆꯥꯗ ꯋꯥꯍꯟꯕ. ꯃꯌꯦꯛꯀꯤ ꯍꯥꯏꯔꯨꯔꯕꯗꯤꯅꯦ, ꯃꯈꯣꯏ ꯈꯨꯝꯕꯁꯤꯗꯤ ꯅꯥꯒꯦꯔꯥ ꯌꯦꯛꯀꯦꯔꯥ ꯍꯟꯅ ꯌꯦꯡꯗꯕ, ꯑꯗꯨꯅ ꯐꯕꯖꯥꯠꯅꯤꯀꯣ." "ꯍꯣ, ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯍꯥꯏꯕꯁꯤꯁꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯉꯥꯛꯇꯅꯤ. ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯑꯩꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩꯗꯣ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯩꯁꯨ ꯏꯇꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯉꯁꯤꯗꯨꯅꯅꯦ ꯑꯩ ꯌꯨꯝꯕꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯍꯥꯛ ꯆꯠꯊꯣꯛꯎꯔꯒꯦ." ꯁꯣꯝꯗ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ. ꯇꯣꯝꯕꯤꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ. ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯟꯅ ꯅꯥꯍꯦꯗꯨꯅ ꯉꯥꯡꯂꯤ. "ꯅꯨꯄꯤ, ꯅꯪꯕꯨ ꯀꯅꯥꯗꯒꯤꯅꯣ ꯑꯃꯨꯛꯇꯗꯤ ꯍꯪꯂꯨꯆꯣꯗ. ꯑꯩꯕꯨ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ." "ꯍꯣ, ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯒꯗꯧꯔꯤꯁꯤꯕꯣ ꯍꯥ? ꯅꯣꯡꯃꯒꯤ ꯆꯥꯛ ꯐꯥꯎꯕ 2 ꯁꯨꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯄꯤꯅꯤꯡꯗꯤꯌꯦ, ꯃꯈꯣꯏꯅ ꯁꯤꯡꯉꯛꯑꯣꯏ ꯍꯥꯏꯅ ꯈꯟꯗꯅ." "ꯑꯗꯨꯕꯨ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯁꯤꯗ ꯊꯣꯛꯇꯅꯕꯅ ꯍꯥꯟꯅ ꯍꯥꯏꯖꯕ ꯃꯌꯥꯝ ꯑꯗꯨꯗꯗꯤ ꯇꯥꯕꯤꯈꯤꯕ꯭ꯔꯣ? ꯐꯤꯔꯩꯁꯤꯗ ꯂꯨꯄꯥ ꯑꯃꯠꯇ ꯄꯨꯟꯕ ꯌꯥꯕ ꯅꯠꯇꯦ. ꯍꯨꯔꯥꯟ ꯄꯨꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯅꯥꯔꯕ ꯀꯥꯟꯁꯤꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯨꯆꯣ ꯍꯦꯛꯃ ꯍꯥꯏꯕ." "ꯅꯥꯗꯕ ꯅꯪꯉꯣꯟꯗ ꯍꯪꯉꯨꯆꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯅꯥꯕ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯍꯪꯉꯨꯆꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯋꯥꯒꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯈꯪꯗꯕ꯭ꯔꯅꯦ ꯃꯁꯤꯕꯣ? ꯄꯥꯡꯒꯜ ꯐꯔꯤꯉꯩ, ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯅꯇꯨꯅꯤ ꯅꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯎꯠꯄꯤꯔꯝꯂꯕꯗꯤ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯗꯕ. ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ." "ꯍꯦꯔꯥ, ꯅꯨꯄꯤ, ꯅꯪ ꯑꯩ ꯍꯛꯆꯥꯡ ꯈꯖꯤꯛꯇ ꯀꯜꯂꯛꯈꯤꯁꯅꯨ. ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨꯗꯣ? ꯇꯣ, ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯅꯪꯒꯤ ꯑꯅꯥꯕꯗꯨꯕꯨ ꯐꯍꯟꯅꯤꯡꯗꯣꯏꯅꯣ? ꯑꯗꯨꯃꯛ ꯅꯥꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯈꯟꯕ ꯇꯥꯕ." ꯁꯥꯖꯧꯅ, "ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯤꯍꯨꯟꯒꯁꯦ ꯍꯦꯛꯇ ꯀꯥꯡꯉꯤꯗ. ꯃꯆꯤꯟꯅ ꯁꯨꯛ ꯌꯥꯝꯅ ꯀꯟꯕꯁꯤꯕꯨ ꯈꯪꯕ꯭ꯔꯥ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ." "ꯑꯌꯣꯃꯥ, ꯀꯩꯅꯣ? ꯍꯣ ꯍꯤꯡꯆꯥꯕ, ꯃꯩꯅ ꯆꯥꯛꯇꯅ ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ ꯍꯥ? ꯃꯩꯅ ꯆꯥꯛꯑꯁꯨ ꯅꯪꯗꯅ ꯆꯥꯛꯆꯒꯗꯕ. ꯑꯩꯗꯤ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯅꯅꯕ ꯆꯦꯟꯊꯣꯛꯈꯤꯅꯤ. ꯅꯪꯗꯤ ꯅꯈꯣꯡ ꯑꯗꯨꯁꯨ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯂꯔꯣꯏꯗꯕꯅꯤꯅ ꯍꯤꯡꯅꯅꯦ ꯆꯥꯛꯇꯣꯏꯁꯦ." "ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ. ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ." "ꯋꯥꯏꯗ." "ꯋꯥꯔꯣ? ꯅꯪꯗ ꯁꯤꯔꯒ ꯐꯒꯗꯕꯅꯤ. ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯁꯣꯜꯂꯦ ꯍꯥꯏꯔꯕꯗꯤ ꯈꯤꯇꯁꯨ ꯅꯨꯡꯁꯤꯅꯕ ꯇꯧꯗꯅ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯈꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ." ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯒꯦꯝꯕꯒ ꯊꯕꯥꯒꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ, "ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯃꯨꯛ ꯈꯠꯅꯗꯨꯅ ꯂꯩꯔꯕꯣ? ꯑꯅꯥꯕꯗꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯗꯦꯗ." "ꯍꯣ ꯏꯕꯦꯝꯃ, ꯅꯪꯅ ꯈꯪꯉꯣꯏꯌꯦ.
Nai haijaba khatani tu uredana nangal sidane mayhum masina kalaklibani sidabu kanana nuai doino ba kanana nungsi doino ba sibo khambana ta sajau nangsu phanadi ahal oire adubu angang macha amaga chap hengmani ta sajau no wakal khara taradi imungse khara safagadabani khamba iwa ipuroi badabu kanana sumaina ngangning doino fattabasi henmandana itai masu nganglibani pendaba sauningba mayam ase ai khangba ngamdre yari se je topiro ije na ngasai tada anabagi sel hangbala ambado makhoi mapa halaga magi thabaki sel kharaga lawri ena pura abani aduda ije hoigi di anabagi ni haibaduda sijina halasi haiduna puraklibani khambana sel se tawraga ningtina haiba amaiba matana duna yeng aduga ta sajau handak pharakpadagi di hidak se lepasiko natrabadi matung mahorokpadadi ne kanamtana mateng pangnaroidabani sajau haujikta da wa khumlai hoida aina na taimada sauribadi atagi nateda sel khajikta hanglu jo haibasu sugya yade aduda saubani tada da ichena sum thauningduna hangwei hajinbo oirangani ichesu hangbadi yamna chatpani haujikti lausuba matamgo oibaga misingse loina sel chine aduna phangdaba adugini hairuno ibema nangna adumnaga haiba wado magi makoksina changadaba nate magi haibabu matu machada khatnaba hoba otpa neiba thaba nangde othokna naraibok phaba mapok haibaduni nawana puruibagi minungsine yomduna leiribado adugumba haibado aikhoidi mapok asimagi phanglaroidabani iche nangsu tadani hek pharakbaga nungaijarak sanida kaisu khalunu da iche adomapa chalase angangani do khaktum hobani kuiragumse khambaga thabaga su chatkre somda atopa khul amadani khabana ima hoi ima nanalo pangabo kaino khangde mina gausi sungum khumdeba sana hanbina karino khumningdre nangna kaubaga amata khumningdre hairo nangna hagidoribado karino sel khara piro ai itausinga thabam chatoini kadai digi sel no aide laite sel ga amata laite kanadagi no malausu chalo kaino ima kanade laudorige ai ho aidi kadai digi piyo haibano nangwanda ha ima nangle haiba khangbagi ene piyo haise kadai no ba khata piro ba kaino ni masi angang siba mina laite haira maktada asukam giri ta isibo masiba ima nangna tawbo khudingwa ai luina khangbajani ko aingoda sel hek piriba makhaidi ne aidi hairoi hek piraktraba aidi hekta haidokadabani kana da kari haidoriba angang nangna is aina gadauradana ha aina gadorage ba ima ai loina khangi ko ima na nungti gi kaithal chatpagi namada chaliba lichat mayam do lekai da loina haidok toiba taning de he yamna akhang haiga sarakano engonda ima mi loi ngai ramani ba piro obase sana hanbi firai degi sel khara lauthok tu na pe se laudo lauro nang aduga ne chakro nang halaktraga ne wai ama sangadabani uba sunga he yade piyu sinabu kari angang no khangde ba ado mana hoji haibadubu ta phaisa wai khoi ani mari leine haibase mabu khanglaba jalane as khangaga na kamdoba onthokna matha saga dawrida aidi kanana bu tamla iba paungno su khangde tanja aduda phaisa wadu su phat changlaklamme sana hanbina haima ta phaisa kai cha pirubano itha thajadana aigi dalak piribasiba hai aise nacha nupa si jakhiba ngaibada sigadorabani ne he ish wabada loirida ngasai makhai makhoigi mamangi leipung ase asida phamduna leirubani chatkiba hek ubaga changlaknibasini ado yunga yausilai sibu kamai tawrino ba minaga ukhiroidraba tawrisibo uragana ijam jamna khangnabani hairaga loiridana kaina duna nangna pungpada pakhalibaduna ha pakhatradi kaino o icha nupane ne aina chalibase khangkraba mali mathonga kaya chadre aidi mingonda lekai de kaida haikigadra haidana pakhatpada loirabani pharini khangbu khangadi aisu miyam mamangda phongna nangida changira thokira adum yarani aduna bu hena aidi pamdabani pamni nangne hanu thangdane mayam changduna phubibagi poplagadi kamdongni ha ado ta phaisa kari leigeba nangna aigi da laisibo o ibe masakhenbi
ꯅꯪꯅ ꯉꯔꯥꯡ ꯁꯦꯜ ꯍꯥꯏꯔꯝꯕꯗꯨꯗꯅꯦ ꯑꯩꯗꯤ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯍꯣ ꯍꯅꯨꯕꯧ ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯅꯨꯕ ꯅꯪꯇꯕꯨ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯍꯥꯟꯅꯒꯨꯝꯅ ꯉꯁꯤꯁꯨ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯈꯝꯕ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ ꯈꯝꯕꯅ ꯃꯃꯥ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯎꯅꯦꯍꯦ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯕꯦꯝꯃ ꯂꯦꯝꯕꯤ ꯂꯥꯡꯂꯦꯟ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯣ ꯅꯪ ꯄꯥꯕ ꯊꯕꯛ ꯆꯠꯂꯅꯤ ꯍꯥꯏꯔꯤꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦꯍꯦ ꯇꯥꯔꯦ ꯏꯃꯥ ꯄꯥꯕ ꯀꯩ ꯍꯥꯏꯒꯦ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯕꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯐꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯍꯦꯛ ꯍꯦꯛ ꯈꯠꯅꯕꯗꯣ ꯈꯠꯅꯒꯅꯨꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯄꯥꯕꯗ ꯑꯃꯨꯛ ꯇꯝꯊꯣꯏ ꯑꯣꯏꯔꯝꯅꯤ ꯄꯥꯕ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯏꯅꯦ ꯑꯗꯨꯒꯤꯅꯤ ꯈꯠꯅꯔꯤꯁꯦ ꯍꯩ ꯇꯝꯕ ꯇꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯅꯕꯅꯤꯅꯦ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯩ ꯃꯆꯦ ꯅꯪꯁꯨ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯒꯅꯨ ꯑꯗꯨꯒ ꯃꯅꯥꯎ ꯅꯪꯁꯨ ꯅꯆꯦꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯃꯄꯥ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤꯕꯣ ꯃꯄꯥ ꯍꯦꯛ ꯂꯩꯔꯒꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯤ ꯑꯗꯨꯒ ꯃꯄꯥ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯅꯅꯦ ꯑꯃꯅ ꯉꯥꯡꯅꯤ ꯑꯃꯅ ꯈꯨꯝꯅꯤ ꯑꯩꯅꯦ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗꯦꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯁꯤ ꯂꯦꯝꯕꯤꯗꯤ ꯈꯔ ꯇꯞꯄꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯛꯅꯕ ꯀꯌꯥ ꯌꯥꯗꯦ ꯄꯥꯕꯥ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯕꯨ ꯑꯃꯨꯕꯤ ꯑꯊꯤꯕꯤ ꯍꯥꯏꯅꯤ ꯑꯗꯨꯒꯤꯅꯤ ꯏꯕꯥꯅꯤꯅ ꯈꯠꯅꯔꯤꯗꯣ ꯑꯗꯨꯒ ꯑꯩꯅ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯗꯣ ꯎꯇꯤꯟꯅ ꯏꯊꯣꯛꯄ ꯃꯥꯜꯂꯤ ꯅꯍꯥꯟꯁꯨ ꯀ꯭ꯋꯥꯛꯅ ꯃꯣꯔꯣꯛ ꯆꯤꯟꯕ ꯃꯥꯜꯂꯤꯅ ꯍꯥꯏꯅꯤ ꯑꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯨꯝ ꯂꯛꯅꯕꯅꯤ ꯑꯩ ꯃꯨꯏꯁꯤꯗꯤ ꯅꯪꯒꯤꯗꯣ ꯂꯛꯅꯕ ꯃꯥꯟꯗꯦ ꯑꯁꯦꯡꯕ ꯍꯥꯏꯕ ꯃꯥꯜꯂꯤ ꯏꯆꯥꯇꯣꯝꯕꯤ ꯃꯤꯅ ꯂꯛꯅꯕꯗ ꯑꯗꯨꯝꯅ ꯁꯥꯎꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥ ꯅꯪꯕꯨ ꯎꯕꯗ ꯑꯗꯨꯝ ꯂꯛꯅꯅꯤꯡ ꯇꯥꯕꯅꯤꯅꯦ ꯑꯗꯣ ꯕꯥꯕꯥ ꯑꯩꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯂꯦꯝꯕꯤꯅ ꯑꯗꯣ ꯕꯥꯕꯥ ꯑꯩꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯁꯨ ꯃꯥꯟꯗ꯭ꯔꯥ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯕꯨꯁꯨ ꯀꯩꯅꯣ ꯈꯪꯗꯦꯍꯦ ꯄꯨꯡꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤꯁꯤꯕꯨ ꯎꯔꯦꯗꯅ ꯕꯥꯕꯥ ꯑꯁꯤꯗꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯁꯥꯎꯔꯤꯁꯦ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯈꯝꯕ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯊꯕꯛ ꯃꯐꯝꯗ ꯈꯝꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯇꯧꯔꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯇꯥꯎ ꯈꯝꯕ ꯅꯪꯒꯤꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗꯒꯤ ꯃꯈꯥ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯃꯈꯥꯅꯣꯗ ꯏꯇꯥꯎ ꯑꯅꯤꯗꯨ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯖꯥꯠꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯕꯗꯤ ꯍꯦꯛꯇ ꯂꯩꯕꯅꯤꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯐꯪꯗꯕ ꯃꯤꯇꯅꯕꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯈꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯕꯁꯦ ꯃꯁꯤꯅ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯅꯨꯄಾ ꯊꯣꯛꯇꯕꯒꯤ ꯋꯥꯅꯤꯗ ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯥꯏꯕꯝ ꯍꯥꯏꯕ ꯁꯥꯒꯩꯗ ꯅꯪꯅ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯗꯤ ꯅꯪꯅ ꯍꯦꯛ ꯁꯤꯕ ꯅꯨꯃꯤꯠꯇ ꯃꯨꯠꯈ꯭ꯔꯗꯕꯅꯤ ꯅꯪꯁꯨ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯁꯥꯒꯩ ꯃꯨꯠꯄ ꯍꯥꯏꯕꯗோ ꯑꯗꯨꯅ ꯑꯗꯨꯝ ꯑꯣꯏꯗꯣꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯁꯤꯒꯨꯝꯕꯁꯦ ꯑꯩꯗꯤ ꯅꯣꯡꯃꯇꯕꯨ ꯈꯜꯂꯨꯗꯦ ꯑꯩꯗꯤ ꯏꯆꯥꯒꯤ ꯏꯆꯥ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨ ꯍꯥꯏꯅꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯅꯨꯄꯤ ꯑꯃ ꯌꯦꯡꯕꯁꯨ ꯌꯦꯡꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯅꯨꯄꯤ ꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯅꯪꯁꯨ ꯊꯤꯕ ꯌꯥꯏ ꯀꯩꯅꯣ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯏꯇꯥꯎ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯁꯤꯒ ꯃꯔꯤ ꯂꯥꯞꯊꯣꯛꯅꯕ ꯌꯥꯕ ꯊꯕꯛꯇꯤꯅꯦ ꯑꯩ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯑꯋꯥꯕ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨ ꯍꯥꯏꯅꯨꯅꯦ ꯏꯇꯥꯎ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯍꯦꯛꯇ ꯑꯣꯠꯀꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯅ ꯀꯣꯛ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯤꯡꯊꯧ ꯐꯥꯎꯕ ꯅꯨꯄꯤ 5-6 ꯂꯣꯜꯂꯤꯁꯤꯗꯤ ꯅꯪꯒꯤ ꯊꯥꯏꯅꯗꯒꯤ ꯑꯍꯜꯁꯤꯡꯅ ꯊꯝꯃꯝꯕ ꯁꯥꯒꯩꯁꯤꯒꯤꯁꯨ ꯈꯔ ꯈꯟꯒꯗꯕꯅꯤꯅꯦ ꯑꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯅꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤꯀꯣ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯑꯗꯨꯝ ꯄꯥꯟꯊꯣꯛꯈꯤꯅꯤ ꯄꯥꯟꯒꯅꯣ ꯍꯥꯏꯔꯁꯨ ꯌꯥꯔꯨꯏ ꯑꯩꯈꯣꯏꯅ ꯃꯣꯏ ꯌꯣꯛꯏ ꯊꯥꯏꯕꯁꯦ ꯀꯥꯟꯅꯗꯕꯅꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯔꯕꯅꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕꯅꯤ ꯅꯪꯁꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯨꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪꯅ ꯄꯥꯝꯂꯕꯗꯤꯅꯦ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯥꯒꯗ ꯂꯩꯕꯅꯤ
ꯑꯗꯣ ꯑꯩꯅ ꯌꯥꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯈꯝꯕꯗꯣ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯣꯡꯃꯁꯨ ꯈꯝꯕ ꯀꯩꯊꯦꯜꯗ ꯊꯣꯔꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯕꯣꯛꯁꯤꯡ ꯊꯣꯛꯄ ꯍꯅꯨꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯈꯝꯕ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯏꯃꯥꯕꯣ ꯑꯩꯗꯣ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯉꯨꯒꯦꯅ ꯊꯣꯔꯛꯏꯅꯦ ꯀꯨꯏꯔꯕꯅꯤ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯗꯨꯅ ꯂꯩꯕ ꯅꯪ ꯏꯃꯥꯕꯣꯛꯄꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯆꯥꯒꯨꯝꯕꯅꯤ ꯈꯜꯂꯒ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥꯕꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯗꯨꯅ ꯁꯨꯝ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯇꯧꯕꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯍꯌꯦꯡ ꯅꯪꯒꯤ ꯁꯥꯒꯩ ꯑꯗꯣ ꯁꯣꯏꯗꯅ ꯃꯨꯠꯂꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯏꯕꯗꯨꯗ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯅ ꯍꯦꯟꯅ ꯐꯕꯅꯤ ꯈꯟꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯝꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯅꯥꯍꯟꯕꯤꯒ ꯈꯪꯅꯔꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤ ꯑꯩꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯅꯤꯡꯗ꯭ꯔꯦꯗ ꯅꯪꯒꯤꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯂꯕꯅꯤ ꯌꯨꯝ ꯍꯦꯛ ꯆꯪꯕꯒ ꯃꯣꯏ ꯃꯁꯛꯁꯤꯡꯗꯣ ꯎꯅꯤ ꯈꯟꯕꯗ ꯇꯜꯂꯕꯅꯤ ꯑꯣ ꯌꯥꯔꯦ ꯈꯪꯉꯤ ꯅꯪꯁꯨ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯕꯁꯨ ꯅꯠꯇꯕꯗ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯕ ꯑꯗꯨꯁꯨ ꯃꯔꯥꯜ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ ꯐꯠ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯤ ꯇꯧꯔꯤꯗꯣ ꯍꯣ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯄꯣꯛꯄ ꯅꯠꯇꯦ ꯑꯗꯨ ꯃꯉꯥꯏ ꯀꯩꯅꯣ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯣ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦꯗ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯇꯕ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤꯗ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯒꯦ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯨꯔꯗꯅ ꯅꯪꯅ ꯊꯣꯡꯕ ꯆꯥꯔꯨꯕꯗꯒꯤꯅꯦ ꯑꯩ ꯃꯤꯅ ꯊꯣꯡꯕꯒ ꯑꯝꯇ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯇꯥ ꯈꯝꯕꯅ ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯔꯨꯔꯣꯗꯅ ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯖꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯊꯥꯒꯠꯂꯝꯃꯨꯀꯣ ꯉꯥ ꯊꯣꯡꯅꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯝꯕꯁꯨ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯊꯕꯥ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯂꯦꯝꯕꯤ ꯉꯥꯛꯇ ꯉꯥꯏꯈꯣ ꯅꯪ ꯄꯥꯕꯗꯣ ꯍꯜꯂꯛꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯁꯤ ꯏꯃꯥ ꯄꯥꯕ ꯉꯥꯏꯕ ꯇꯜꯂꯦ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯄꯥꯕ ꯑꯗꯨꯝ ꯉꯥꯏꯔꯨꯔꯒ ꯃꯥꯅ ꯍꯜꯂꯛꯑꯒ ꯏꯃꯥꯗ ꯐꯨꯏ ꯑꯩꯈꯣꯏꯗꯁꯨ ꯊꯤꯅ ꯆꯩ ꯑꯗꯨꯅ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯦꯕ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯂꯥꯡꯂꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯣ ꯆꯣ ꯏꯃꯥꯗꯤꯅꯦ ꯅꯪ ꯄꯥꯕ ꯉꯥꯛꯇ ꯉꯥꯏꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯃꯄꯥ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡ ꯉꯥꯛꯇ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯝꯕꯗꯨ ꯁꯅꯥꯍꯟꯕꯤꯅ ꯉꯥ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯊꯕꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯗꯨ ꯎꯏ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯍꯥ ꯀꯅꯥ ꯂꯥꯛꯄ ꯌꯦꯡꯂꯤꯒꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯅꯤꯡꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯕ ꯌꯥꯗꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯄꯤꯔꯤꯕꯗꯨꯕꯨ ꯁꯦ ꯐꯤꯒꯥꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯄꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯀꯅꯥꯒꯤ ꯆꯥ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯇꯥꯛꯀꯗꯕ ꯅꯠꯇꯦꯀꯣ ꯐꯤꯁꯦ ꯍꯣꯡꯗꯣꯛꯅꯤꯡꯉꯦ ꯍꯣꯡꯗꯣꯛꯀꯅꯤ ꯍꯣꯡꯗꯣꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯩꯁꯨ ꯂꯩꯇꯦ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯈꯟꯅꯒꯨꯝꯁꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯕ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯃꯈꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤ ꯀꯔꯤꯒꯤ ꯆꯥ ꯍꯥ ꯅꯪ ꯆꯥꯎ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏ ꯃꯄꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪ ꯈꯪꯗꯦ ꯍꯥ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯅꯅꯕ ꯍꯥꯏꯒꯦ ꯇꯧ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯦ ꯅꯪꯅ ꯂꯥꯛꯏꯕꯁꯦ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯅꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯅꯪ ꯅꯆꯥ ꯑꯅꯤꯁꯤ ꯄꯨꯔꯒ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯆꯥꯅꯨꯄꯥ ꯄꯥꯝꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯩꯅꯣ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯆꯥꯁꯤꯡꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯅꯤ ꯍꯥꯏꯕꯁꯨ ꯈꯔ ꯈꯟꯊꯕꯤꯌꯨ ꯍꯦ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩꯗꯤ ꯆꯠꯂꯨꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯨꯏ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅꯤ ꯏꯆꯥ ꯑꯅꯤ ꯂꯩꯔꯕ ꯑꯩꯒꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯐꯥꯒꯤꯔꯣ
ꯅꯈꯣꯏꯅ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯇꯥꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯥꯟꯊꯣꯛꯄ ꯃꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯣ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯍꯥ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯃꯥꯏꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯦ ꯈꯨꯝ ꯈꯨꯗꯅ ꯅꯆꯤꯟꯗꯣ ꯅꯪ ꯐꯨꯋꯣ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯗꯅꯕ ꯐꯨꯋꯣ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ ꯏꯁꯣꯔ ꯃꯥꯅ ꯇꯝꯂꯝꯗꯕꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯂꯦꯝꯕꯤ ꯏꯆꯥ ꯂꯥꯡꯂꯦ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯩꯁꯨ ꯀꯜꯂꯛꯇꯤꯌꯦ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯩꯗꯤ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯒꯗꯕ ꯏꯆꯥꯅꯨꯄꯥ ꯄꯥꯝꯃꯦ ꯑꯩꯗꯤ ꯅꯨꯄꯥ ꯄꯥꯝꯃꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯟꯅ ꯈꯠꯅꯔꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯠꯅꯕꯗꯨ ꯀꯤꯅ ꯌꯦꯡꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯈꯝꯕꯗꯣ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯕꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯕꯨ ꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗ ꯈꯝꯕꯗꯤ ꯁꯅꯥꯍꯟꯕꯤꯅ ꯁꯨꯝꯈꯤꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯅꯨꯄꯥ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯨꯔꯣ ꯊꯕꯛ ꯆꯠꯇꯣꯏꯗꯣ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯂꯕꯗꯤꯅꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯍꯣꯏ ꯍꯣꯏ ꯁꯅꯥꯏꯕꯦꯝꯃ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦꯀꯣ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯆꯥ ꯍꯥꯏꯕꯕꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯁꯥꯒꯩꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯩꯇꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯈꯥꯕꯅ ꯏꯃꯥ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯗꯒꯤ ꯂꯧꯔꯣ ꯏꯃꯥꯗꯤ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯀꯣ ꯏꯃꯥ ꯁꯤꯅ ꯅꯪꯒꯤ ꯀꯌꯥ ꯁꯨꯕ ꯅꯨꯄꯥꯅꯣ ꯁꯤꯗꯕꯨ ꯄꯥꯕ ꯀꯥꯏꯅꯒ ꯍꯦ ꯅꯨꯄꯥ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯅꯤꯡꯂꯕꯗꯤꯅꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯄꯥꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯃꯈꯣꯏ ꯃꯄꯥ ꯑꯉꯥꯡꯅ ꯍꯥꯏꯖꯔꯤꯁꯦ ꯈꯔ ꯄꯤꯕꯤꯈ꯭ꯔꯣꯕ ꯈꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯥ ꯍꯧꯖꯤꯛ ꯁꯅꯥꯍꯟꯕꯤꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯥ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯣꯝꯗ ꯊꯕꯥꯒꯤ ꯌꯨꯝꯗꯅꯤ ꯂꯥꯡꯂꯦꯟ ꯂꯦꯝꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯣꯔꯛꯎ ꯂꯥꯎꯅꯤꯍꯦ ꯏꯃꯥ ꯊꯕꯛ ꯆꯠꯂꯒꯦ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦꯅꯦ ꯑꯝꯇ ꯇꯥꯔꯦ ꯏꯃꯥ ꯆꯠꯂꯒꯦꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯅꯈꯣꯏ ꯑꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯌꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯗꯨꯒꯅꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯤꯡ ꯈꯔꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯆꯠꯇꯨꯅ ꯁꯣꯛꯆꯤꯜꯂꯝꯃꯨꯀꯣ ꯏꯃꯥ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯁꯣꯏꯗꯅ ꯑꯩꯅ ꯐꯨꯅꯤ ꯃꯥꯅ ꯑꯩꯈꯣই ꯄꯥꯕ ꯂꯧꯕꯒꯤ 이마기 랑렌 또 세 이마는 이자 아니기다막다 호나바다 어와바 하이바도 그리수 레이디 아두나 아두군바 와도 마tung 한가누고 이마 lambida thokpada lekai gi mising na ekhoi de yengduna nok tuna wari sai ada ekhoi kai jai adum su hangi nakhoi pabada nupi adom gi manak da laikre hai chumbra na su dum hangi haima maduda bu kari gi jana ikai doino phattaba mana tawjabani ma masana adum ikai jagadabani dudane icha anina kari su hinjina khanganu ko Taba hogi yum thangnabada laiba tombigi mapuriba sajaudusu yu ngauraga mayumda hanjilakduna magi nupi de khatnaba hauri tombina nangne nangda handak nabudu da siramlabadi aise wayama sangdana dungaina leijaramgadabani nangda siroba ai nongmato oiresu ingna jingna anta lehogeba kari aina nangonda kari hena otladana ha nupi ama pusalaktuna nangbu lonabi ohenbasu natte Aduga, his, aibu sikro kaina. Hey, nang dum siro. Nungan baga haurani. Selbiu, adu piu, ada piu. Yada kana phu baga chay baga yumda leba pochay thugay. Sibu ote hagiro. Hey, aidi phu gira chay gira. Atopati thirak pa nate dana. Haha. Nokning libani ni idea. Yam nokning ya harisini. Matu yam na nungsiba saba. Yamna luna tawba saba nupa asisu nupi atombi thiraga nupi manakta laikre haiba paw mu sutaida karinu nupa nangna nganglibudu ba ha adugumbado mina targa nungairoi da bawado nangbu nganganu ne hey chumbu chumdro aina haise chumdro kari mana haibudu ba heibu
hangang machaga mane. Aibu wakhal taradi imungse kaisu tawroi kain. Ahi apaga muk sajilamaga nupi atombi manakta chakre ne ha. As taningde bi nangbo. Nangna nganglibado inau thabasina taramlabadi nungaigadro. Ha. Yu ngawba noina mi khatnaba pambase hongnasu pamkhre ko. Nongambadagi numit hektaba phawba. Khara thakjin jasinduna mi khatnaba yaba wangakta nganglise. Thaba turel da langoi kotpa yauri. Makoi thabak suminaba masel wari su sanari. As nuksa hasinaga marol ama sabani. Iche ngata phamsira wabana suloi. Khanawa suloi na kang ising kita thake. Hai su haibani othokna su sakre da ko. Kari khusalak sano khangdi. Lao lao. Hai gumdana ngata pham kisila. Nupi makoi mari mangado ngahak adu phamine. Nupi amana thaba khambadu ba amuk phawo yumdaga halaktraba. Halaktre da iche. Nong matasu macha singse kari chari kari tawri yenglabasu natreda. Nupi amana khangdre nupa moigi thamoise onthongna su ngakre. Nate aina haidi macha singsibu nungsibaga amta phawtra jalasini. Ho nupi pokpa kaina gane moina hainaribado hayeng hangchita ngai. Nupa pokpa makhoigi macha nupa sing aduna nupi thiraba kanda khigedaba. Aduni nupi aikhoi yaudrabadi samasa se matau karamna semgani haibase makhoi khangdraba mali. Makhoina pamdriba nupi adunani. Makhoina phai haina khalliba macha nupa poklibase. Masi makhoina karimata khangba nate. Iche magi wase to osida. Karibu kanaruni. Mana nungaini khanduna chakhrabani. Ma adumak nungaina leijarasanuda. Khamba amadi sanahanbi makhoi anidi yamna nungaina leidi. Sanahanbina. Mapa aina haiba sanado ngasi loini hai. Seldo piro ko. Sasu sakre da gonangi sanase. Nupi noina sana pamba sidiba. Is asikak haibasida. O yare to o yare sabiranu amta. Aine ai lawre haikrage. As som haibani kadurage. Nangna hairagabu aini kama yaruiduinu. Ha. Aina taliba pumbase nangi ngaktani ne. Aduneba. Adunupa. Aikhoigi kaase kokphai manam nammeba. Nangna thabak chatringaida kaasi mata wai taithomu ko. Nupi. Nangsu wai simani nangna koktairodana. Ai thabak chalamdaida amu wai teramaga kamai tawduinu thengani. Koktai thokpiramoba. Makhoi mapa ai phajaba khusi churadi kamai tawduinu. Aduna makhoi mapa na koktai thokpiroba. Hoi ai teramage. Nupi wahanba yaba natene. Aduna ne ai loina honage ko. Thabak sing adu loisilamduna khamba sanahanbina hairiba sel sing adu piramduna chatkirami. Ngaihak leiraga macha nupa khabasu changdaklami. Ima. Hoi ma. Ai la kai lege. Tare. Kaino nangbu naha makhai kaida leiruge ha. Yumdaga amta hanjilakani haiba khangdrisibu kariginoba. Ima. Ai nangi nupa do yam hainadi. Mana yumsida leiradine. Ai yumda sungana hanjilaroi. Ma kayam kuina yumsida leikidoinoba. Hai apangba nangbu kana nganganu ne. Aina tawribase ichagini. Mana wana sunomduna taliba pumba. Ichagi oihongnaba aina silibani. Tumina leiko nang. Adu oirabasu masak to he ubada hatokningba ma phawi. Ai hainade haisini ima. Ichana aduk yamna hainadribadubu imana kayam kuina thamuni haibage. Lau sangam ama anidang lehenkhige. Aduga kok tanthokraga loiredana. Ima khara thubada tawnuba tawko. Ayam hainadeba. Aina hainade haisini ko. Kadaino sel khara piro. Imanaba singna ai ngai hore. Haura aba iglakpaga sel. Kaino khangde mi sia ngang sibo. Asumna matam khara haukre thaba haujikti hanagumna wadre. Macha laisabi ani sina phisalon sa tawduna mamagi mateng panglami. Macha ani gi mataw yengduna mahak awaba pumba kawba haibadu oire. Somda khambadi magi nupi sanahanbiga tattana khatnaba hauraklammi. Nupi nangna sugyamna aina ngangba haiba tadrisi kaigino ha. Nangna chaliba sajali chat adu kaino. Nangise aibu usitriba haibadura. Sidi hainadrabasu isana dum khangpham thokpra haina khalita khamba. Hainingba wa khudingmak mitta khudombina chak thillaga taknasi haibro. Sanahanbi ngasi phawbada nanga ega hek laiminarakpadagini. Aina nangna haibada yadaba. Nangi apambada pidaba kay yawge. Ha. Masida nangna kari ahenmano pamlibase. Mado ai pamdri.
ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯀꯌꯥꯔꯛ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯦ ꯑꯩꯗꯤ ꯀꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯑꯩꯅ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣꯕ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯇꯥ ꯈꯝꯕꯁꯦ ꯀꯧꯕꯤꯔ ꯃꯥꯜꯂꯦ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯍꯥꯏꯕꯁꯦ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯪꯅ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯣ ꯑꯗꯨ ꯎꯁꯤꯠꯇꯕ ꯏꯄꯥꯡꯒꯜ ꯇꯦꯛꯄ ꯃꯈꯩ ꯁꯦꯜ ꯄꯨꯝꯕ ꯇꯥꯜꯍꯟꯕ ꯑꯗꯨꯒ ꯆꯨꯞꯄ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯄ ꯑꯄꯪꯕꯒꯤ ꯃꯔꯜꯗꯤ ꯑꯁꯤꯡꯕꯅ ꯆꯥꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗ ꯀꯔꯤ ꯁꯥꯎꯕꯤꯅꯕ ꯃꯔꯝ ꯂꯩꯔꯤꯕꯒꯦ ꯁꯅꯥꯍꯟꯕꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯝꯕ ꯈꯪꯍꯧꯗꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯐꯠꯇꯕꯤ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯅ ꯄꯨꯟꯁꯤ ꯑꯁꯦ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕꯅꯤ ꯃꯤꯒꯤ ꯇꯤꯟ ꯁꯤꯟꯅꯐꯝ ꯑꯣꯏꯔꯕꯅꯤ ꯂꯝꯆꯠ ꯁꯥꯖꯠ ꯂꯨꯗꯕꯤ ꯅꯪꯒ ꯅꯛꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯨ ꯏꯆꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯪꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯈꯪꯒꯅꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯨꯗꯨꯅ ꯈꯝꯕꯕꯨ ꯊꯤꯅ ꯐꯨꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯝꯕꯕꯨ ꯊꯤꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯈꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯅꯠꯇꯅ ꯃꯍꯥꯛ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯦꯝꯕꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯁꯪꯒꯣꯏꯗ ꯊꯝꯂꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯊꯕꯥꯅ ꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯔꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯂꯥꯛꯑꯦ ꯏꯃꯥ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯇꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄ ꯃꯥꯜꯂꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯤꯗꯨꯕꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯆꯠꯈ꯭ꯔꯣ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯈꯝꯕ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯦ ꯏꯆꯦ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯥ ꯀꯧꯔꯨꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗꯒꯤ ꯃꯃꯥꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ ꯃꯃꯥꯁꯨ ꯏꯉꯪꯉꯪꯅ ꯊꯣꯔꯛꯂꯝꯃꯤ ꯑꯍꯥ ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯅꯣ ꯄꯤꯕꯥ ꯄꯣꯛꯇꯕ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯄꯣꯛꯄ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯗꯕ ꯋꯥꯠꯄꯤꯔꯤꯕꯒꯦ ꯏꯃꯥ ꯄꯥꯕꯁꯦ ꯈꯔꯁꯨ ꯁꯣꯛꯄ ꯃꯥꯜꯂꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯣꯟꯅ ꯍꯥꯏꯅꯔꯣ ꯑꯁꯣꯛꯄꯁꯦ ꯍꯥꯟꯅ ꯑꯝꯇ ꯍꯤꯗꯥꯛ ꯍꯥꯞꯈꯤꯁꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯄꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯦ ꯈꯝꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯣꯏꯔꯕꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯕꯥꯕꯥ ꯃꯤ ꯈꯠꯅꯔꯨꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯀꯣꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯏꯁꯤꯕꯣ ꯕꯥꯕꯥ ꯌꯥꯔꯒꯗꯤ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯣ ꯕꯥꯕꯥꯒꯤ ꯑꯁꯣꯛꯄꯗꯨꯒ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯈꯝꯕ ꯆꯍꯤ 4-5 ꯁꯨꯔꯛꯂꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯁꯛꯄꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯔꯛꯇꯕ ꯉꯁꯤꯗꯤ ꯃꯆꯥꯁꯤꯡꯅ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡꯕꯨ ꯎꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯅꯤꯕꯨ ꯕꯥꯕꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯅꯦ ꯍꯥ ꯕꯥꯕꯥꯕꯨ ꯆꯠꯍꯟꯅꯤꯡꯗꯕ꯭ꯔꯣ ꯃꯆꯥ ꯑꯅꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨꯅ ꯃꯃꯥꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯊꯕꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯤ ꯏꯆꯥ ꯑꯅꯤꯅ ꯕꯥꯕꯥꯕꯨ ꯁꯥꯎꯅꯤꯡꯉꯤ ꯍꯩꯅꯗꯦ ꯍꯥꯏꯕ ꯕꯥꯕꯥꯁꯨ ꯈꯪꯉꯤ ꯑꯗꯨꯒꯤ ꯑꯩꯅ ꯏꯆꯥ ꯑꯅꯤꯒꯤ ꯅꯐꯝꯗ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯗꯨꯝꯅ ꯀꯩꯁꯨ ꯈꯟꯕ ꯂꯩꯖꯗꯤꯌꯦ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤ ꯏꯆꯥꯁꯥ ꯏꯄꯥ ꯅꯈꯣꯏꯗ ꯌꯥꯝꯅ ꯂꯥꯜꯂꯤ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯈꯣꯏꯅ ꯐꯠꯇꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯗꯨ ꯈꯟꯊꯅ ꯈꯟꯕ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯟꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯕ ꯅꯨꯄꯥ ꯅꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯣ ꯑꯣꯏꯕ ꯌꯥꯗꯕ
Thaba, ꯑꯩ ꯂꯥꯜꯂꯤ. ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯤꯒꯤ ꯃꯋꯥ ꯂꯧꯔꯨꯕ, ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯖꯗꯕꯒꯨꯝ ꯃꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯨꯕ, ꯁꯃꯥꯖ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯔꯦ. ꯉꯥꯛꯄꯤꯕ. ꯅꯪꯅ ꯏꯆꯥ ꯑꯅꯤ ꯑꯃꯗꯤ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯅꯣꯡꯃꯇ ꯈꯟꯗꯕ꯭ꯔꯥ? ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯏꯆꯥ ꯑꯅꯤ ꯑꯁꯤꯕు ꯁꯤꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏ ꯈꯟꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯅꯣ? ꯊꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯝꯕ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ. ꯃꯆꯥ ꯑꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ. ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯈꯝꯕꯁꯨ ꯃꯆꯥ ꯑꯅꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯂꯥꯡꯂꯦꯟꯅ, "ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯟꯖꯥꯡ ꯌꯥꯝꯅ ꯍꯥꯎꯇꯕꯅꯤꯀꯣ. ꯑꯔꯩ ꯑꯔꯩꯕ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟꯕꯅꯤ ꯏꯃꯥꯅ." ꯂꯦꯝꯕꯤꯅ, "ꯌꯥꯔꯦꯍꯦ, ꯇꯨꯃꯤꯟꯅ ꯀꯣꯛ ꯆꯥꯔꯣ. ꯄꯥꯕꯗꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯗꯣ ꯀꯩꯅꯣ? ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯄꯗꯧꯅ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯝꯕ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯊꯕꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯈꯟꯈ꯭ꯔꯦ. ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯀꯌꯥ ꯌꯦꯡꯕꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯈꯤꯔꯝꯃꯤ.